Imes PAODAM eng tabiribasingbu nangmaitham Kajal Devina khurumjari. Ahanbada maruiba pau. First State Level Ipu Taret Memorial Half Marathon 2025 ngasi pangthokre. Chahi humfu tara taruki matungda ngasigi Manipur amadi tungnam chatta oirakadaba Manipurgi leibak haiba hiramda khana ninaba kre. Loinana December 16 tagi hauraga Indian Railways ki ticket mamal nauna lepkre. Mapung weba pau. Kaksing kalai kaksing na sinduna iramdam asibu sana khotnabada culture da hena chakhatpa lamdam ama ohennaba amadi kaksing iramdamgi ariba lainingbo ngaknaba hotnabada thawai thakraba ipu taret po ningsingjaba oina pangthokpa First State Level Ipu Taret Memorial Half Marathon 2025 ngasi pangthokre ngasi pangthokhiba 21 km sangba half marathon adu kaksing lewai lambida leiba Grace Cottage Academy kaksing dagi Government of Manipur gi Yas MA OBC and SC gi Secretary oiriba Naurem Pravin IS lamtharaki ngasigi lamjaladuda nupagi kanglupta ningombam Polendro basikongna hanbamana MD Sahidur Rahman Lilongna ani shubamana amasung KS Somorjet yaripokna ahum subamana phungbangamki nupigi kanglupta na Tayanjam Russia ngairenbamna ahanbamana MK Minarasi yaripokna ani shubamana amasung TS Maria Wangoina ahum shubamana phungbangamki changdamna baduda Tara suba fawba taba ngamkiba lamjaloi singdasu consolation prize pikiba loina saru yakhiba lamjaloi khudingmaktasu sakangche khusinaki ngasi pangthokiba lamsang lamjal changdamnaba du tongan trust proprietor organization amadi tongan ba lanai mioi kayana manasing adu katpirakpani thoram adugi mana yenthokpaga mangoinana lamdamasida nushi sanaba purakpa achetpa mari semgatnabage pandamda laifam pana liklai loisang amadi Jasumati Devi Public Charitable Trust na sin langduna lamdamasida khundaminariba tongan ba furup senge cultural meet amasa pangthokhi Maitai aikoi asi ipa ipuna oiramba makhoigi wakhalon chenba asengba maitai adu oiba changi Manipurda himinariba mapan tangminariba furupcha sengbo tasin khomjinba pumnamaki khanba ngamba kathokpa ngamba maitai ama oiba changi maitai aikoina honglaba khaktada atopa furup singbusu honghanba ngamgani haina United National Revolutionary Front UNLF hanagi chairman RK Megan LS sanayamana phongdokre wafam asi langsai thaunana sinuna chahi humfutara taruki matungda ngasigi Manipur amadi tunglam chatta oirakadaba Manipurgi laibak haiba hiramda kaksing khulen ibudo khamlangba laikonda pangthokpa miyamgi khananainabagi tharomda wangangloi oina saru yaduna RK Megan na phongdokhibani mahakna makhata duna hai British ki matamdagi hauraga India gi fiban nungda Manipurna tinkhibagi haukraba wafam kayagi matangda nahaunana miyamda paudambaga loinana hai maitai aikoi asi lamdamasida khwaidagi matik chaba furup adu oisi Manipurda maitai aikoina laugadaba historical responsibility adu lawba ngamlaktabadagi ngasi Manipur asi kaige pani maitai na maitai khaktagi khallaba Manipur kaigani hauzik Manipurda thokliba irang asi Manipurda lairiba maitai kuki anigi lani haina laude lan asi miyamna proxy war ne haina ribasi ngarang nahan torbungda kuki na nongmai bomb kapsilatlaga hairota operation thakiba thawong aduna mayak sanakli Manipurda laiminariba furupcha singna nushinana laiminaraba khaktada Manipurgi tunglam chatta kanba ngamgani aikoina mayoknariba khudtung chadaba mayam asi laiminariba furupcha singna amaga mapan tangnana himinnabat Chakhaminabagi wakhalonda amana amagi topa saktam sing ikai khumnabagi wakhalonda aikoi mayam asi pullaga adugi apunba pangal aduna Manipur kannaba hotnaba natana lambi leite haiki responsibility do lobo yo khasen da bidong wine ana mase khoi mayam punna khaminasi adu maiti se aseng maiti sa ayudi himinagada pantangnan himinagada pursa mayam ase mase mayam si tasan komjin bagi damak tasu sacrifice to ba pati wisan
Arambai Tengolna Lamdama Sigi Miami Yaifana Pakalak Patonga Tungamba Tabak singing Manang Chana Coxing District Elang Kampopi Amadi Yadong Lekai Anigi Maru Eba Life from an Oiba Ibo Dog Bangalbagi Sanglengi floor 80 na achangma senpang puthok laga tawkhri nauna floor tawraba sanglen adu ngasi wakching ge numit asida laibung kabagi tharong aloina na miyam da sinakhri tharom aduga mailena lai committee ge secretary alangbo mangina phongdorakpada lekai ani asigi amata ngairaba laibung asi matam kuina selaitabana maram oiraga floor tawak ngamdana lakhibani adubu lai committee lekai club amadi maira paibi singna arabai tengol da haibadagi achangba self puthok laga committee amadi club maira paibi singa loina na thabak asi sukibani masigi damak arabai tengol gi icha singbu thagatli loina floor tawba Ashina Laibung Ta Kudingi Noma Pamba Numita Miam Punduna Kul Amadi Kunaigi Maramda Kanani Naba Sing the So Hena Kudong Jaragani Masigi Matata Atopa Tungan but Tabak Tarum Kaya the Susan Naba Yaragani Haiki Infal Skill Lamlai Kendra Manang Channel Laiba Savungkok Saubom Laidembi Laibungda Noma Pan from Loop Savungkok Development Committee YSWC Club Savungkok Maya Pabina Puna Sinduna Tarata Elak Suba Noma Pan mi from Pangtokri Ngastigi from Aduda India Red Cross Society Chairman Narendra Ningomba Arambai Tengol Unit 58 Cobra Chalogi Maru Oiba Mioy Kayana Saru Yaki Ngastigi from Aduda Saru Yakiba India Red Cross Society Chairman Narendra Ningomba na Pongdokibada Hujik Equity Kunaya Sida Mangtarak Liba, Jotna Lonchot, Taxi Hasemadi, Jotna Bi Amagumna, Holok Liba Kaya Asik, Tinghabo Matautai. Mando Mayai the family ba Bavok sing that Jotna Bi Amagum sell Tabana Chingba Asi, Afaba Kongtang Amanati, Masi Tinghobana Afaba Oigani, Senja Paiba, Tikada, Ras Jito Busingna, Makoy Masak Kangana Bani Haina, Publicity Tawada, Equi Mayamna, Makoy Fataba Hinabi Adu, Matau Tambagi Tawong Asi, Toklasi Fongdoki, Ngasig from Aduda, Arambai Tengol Unit 58 Cobra Chalogi Makaidagisu Manipurgi Maramda Tungda Harok Liba Mahiroi Singda Kangananaba Namtoklaba Wari Saying na Chingba Yaraba Notebook Kayasu Nong Mapanba mi from Luki Kutangda Mahiroi Singda Bibi Navaso Kusinaki Tinguyadi Sanabidu Paribra Patabraidu Yang Kaduji Sikanana Huduiba Pole Pakanguna Bole Pakanguna Huduiba Tikadar Kanguna Hudokpa Bole Pazu Tika Oiram Toramba Paisaga Kara Paikalakpa Boat Lending Pa Pawarji Makut Pining Pa Aduguma Mida Zato Aduguma Mida Zato Changjal Laga Magi Lupa Tara Sapi Petrek Lauba Mamangi Matamda Manga Sapi Tarame Manga Sapi Ling Matamda Madugu Mamayam Mamang Pamba Anjing Mother Sata is cannot say Pachataja Aduni and the politicians as he political Mabu Masakano Nabagi Magi publicity to Nabagi Tanzama Lobo Quina Line of Quina Mato Tamure Sanamay lining Salai Kaksing as Sinuna Ngasi Wakching Wakonching Tagi Kum Hoba no Mapanba Malaya from Paltra Kumsing Lising Ahum Jamni Kunmarida Kerjing Kaksing Kumanda Leba Kamlangpa Irilda Nong Kang Ihanbagi Tarompang Tokri Salai Kaksing Topurial Mangang Chap Rajana Luching Duna Kaksing Tomi Singna Inat Lining Na Atoibani Ipa Laidi Hakpa Ipu Laidi Aruba Igi Iram Tiresi Pagi Param Tiresi Haiduna Kamlang Pa Irilda Nongkang Ihanbagi Tauram Pang Topaga Iwina Nipishoy Amadi Kamlang Pagi Mafam Lendasu Hairang Lairang Mekru Mayrak Kachaduna Tony Tauram Pang Tokri Kanglup Anigi IDP Singdi Yumda Haningli Marakta Leba Equina Makata na Katna Nanaba Silibasi Karigino Haina Sungzame STG MLA Y Kemchan Hanglali Wahang Asti All India Federation of Master Printers New Delhi Amadi All Manipur Printing Technologies Association Sinduna Hotel Classic Grande the Pangtokiba Romancing Print Roles of Printing in Modern Education and Road So Pamex 2026 Ki National Seminar Hodopaki Taromda Pongdokibani Taromaduda AMPTA President Y Samarendra AIFMP Vice President is Dr. N. Sarachandra Pamex and Bharat Print Expo Chairman Tushar Bihi Dote Organizing Committee AMPTA Chairman S. Surjitna Chingbana Saru Yaki Tarunga Mailena S. Surjitna Printing Lamda Hena Masak Naunak
masak anauba kari lei amadi mathang chahigi January 28 tagi Mumbai da numit mari nitagadaba printing machine kaya utkadaba exhibition pamas ki maramda hena khaminana tharom ase sinbani haiki MLA Khemchana makhata kibada handak kamjong chapagi lambida litanda kuki IDP sing unarakpaduda makoisu yumda haninge hairaki maitei IDP sing su yumda hanjagi haidina khongjang IDP pumnamak yumda haninglasu relief camp ta leitaba marakta leiba khara na irang sagat na ba hotna duna leiribasi angapa fawi Manipur sanakpada furup kaya pullaga sembani haibasi kauthoktaba fai aikhoi amana amabu thadok na ba yaroi haina mahak na makha takhi idi ngasigi mironi sokol jugated haisira learned haisira idi hal an ma ba ke ba kya na masa young generation jibu kira phada bi rakanda sangna ba tu sinaba ya ba Manipur ma seminasi na haisira kanda I tenjari una buthagase Lengak na ching amadi tamda tangdu leitaba fibam ama purok na bahot na bada kang kong chahan ba pamba kaya na tugai na bahot na rakpat leptri hai na lamna SG MLA KS ibom chana fongdokri wafamasi Manipur State Rural Development Mission ki makhada Gender and Social Development Coordinating Committee takhel GP na sinuna nopok Sanjan Mong Khulenda nai jet na 4.0 campaign gi manung chan na pangthokpa Gender Equality amadi Women Empowerment ki awareness program hawdokpagi tharom da haikibani Tharomadu da social scientist Dr. Danabli Laishram na resource person oina wangang ki Tharom ga mailena na MLA ibom chana makhata kibada handak mitei amadi kuki MLA sing yauna Delhi da mifam pangthoklaba matungda kuki loop kharana mifam yauruba MLA sing email da wafam kaya fongdoki Tharom aduga mailena drabasu phawak saurom da nomai kaptharaki tamdana Delhi mifamna kari kanai lengak muthatlo nauna election taw haiduna irang sagatpa political party kaya leiri asumna maram ama natraga amadagi irang sagatna bahotna bagi mahuta nakal ani magna tangdu leita ba purakna ba lambiromda changsimina bana phangadi kanagumbana aranba tawrabasu mahaki furup pumbana tawbani haibagi mahuta maranai natraga mahaka mailena ba lup aduna tawbani haina aranba tawbasing Miyam maraktagi khandok naba tawrasi lan khudingmak aroiba naigani furup kayana khundaminariba lamdamasida furup amatana palhowa haibasi oithokloi India lengakna tangdu leitawa purakna ba hotnariba sida punna sawase haiki Jiduga akoiga yanare haikanda yaninda pakhara lamdhente yamdudi sarkar se aiki matungina adu marai lakshin jagini adu matangga mani yamdu ba ina hijeri se ayanda Sing mathabak sing pangtor ko matanda aina phrase ta kai da matanga ko statement sing da zu ing new agada kai Manipur State Sumang Lila Council na sinuna chahi khudinge pangthotuna lakpa Sumang Lila ge ningtham kumhai chahi asigi oinasu tha asigi kunipan dagi hauraga anoba chahi lisingani kuntaruki January tang taruk fawa pangthoklagani hari hiramasiga mailena palace kampano leiba ibuyama Sumang Lila sanglen na pangthokpa paumi singa unaba amada council asigi secretary oibata natana pangthokadawriba festival asigi committee ge convener Y Nilasandra nahai handaki festival asida Nupalila group Nipana saru yagani Luna festival asi yengba lakpa singda mamangna ticket lauramba du chahi asigi oinadi amata laudana free show da miyamda yenghangani festival asi bu miyamna lakpidina mapung fahan biu nungti numit khudingi lila amamam nungthil pung ani degi haujagani luna post short talk so yagani haiba wafam phongdokhi Council na sumang la ningthong kumai mamangi sahi boguda kunma thoirak subaw ina pangthok sare handak ki sahi 2025 ki lakliba December ki tang kunga nipan dagi horaga mathangi 2026 ki January ki tang taruk phawba koi nupa sumang la kanglup singna pangthok sagani hariba Homeland Group ki maru oiba masama oiriba Homeland Security na Department of Youth Affairs and Sports ka khusam naduna nomagi oiba nupi singe self defense training program ama Kumalnapang Indoor Stadium da pangthokri training adu da Special Protection Group SPG gi trainer oiramba pangambam Rajendra Maitena nupi chahum rom da tangai fadana khangdaba yadaba masanga thokchanaba sarit sara sing tambiki tharonga mailena yaski director Mayeng Bombeto na phongdokibada nupi singna khudong thiba ama thorakpa matamda
karamna masana masabu akiba leitana ngakthokjaba ngamnaba tharom asi sinbani haiki Homeland Security gi Director RK Babruna phongdokhibada Homeland na nupi singda masa ngakthokjabagi sarit sarat Hayanba khaknatana masana masabu thajaba mating leina thabak tawba ngamnaba mieng thamli Homeland Security gi oina nupi security masing asi hengat handuna nupi singda henba pangal hapnaba thawrang tawri asigumba nupi singda pigadoriba kanaraba tharom sing asigi kanaba asi lamdam masida lairiba nupi singna lobiu haina makhata na appeal tawki Umawati athokpamna iba Bangladesh ki leimaida haina mingthonba lamkoi wari gi larik ama ngase Manipur Press Cup ta haunabi matung inna form crei Patriotic Writers Forum Manipur na senduna pangthokpa tharom aduda School of Humanities Manipur University gi former Dean Professor Polam Navasandra Patriotic Writers Forum of Manipur gi President Nawrebam Khamba Manipuri Language Advisory Board ki former convener Nomaitam Kiran Kumar amasung Manipur University gi Manipuri Department ki Professor Jerome Ras kitana mitunglen sing oina saru yaki amadi lamkoi wari asigi aiba Umawati athokpamna larik adugi matangda wa ngangki World Bank na support tauba Ministry of MSME gi Central Sector Scheme ama oriba RAM sector gi makhada Implementing Agency oriba Manipur Lenga ki Directorate of Trade Commerce and Industry State Nodal Agency Manipur Industrial Development Corporation Limited Maniko amadi General Manager District Industry Center Bisnupur na punna khopsanan Samnana Sinduna No UIBA Awareness Program Kam Udyam Registration Drive for MSME gi Thauram Ram Mandir Community Hall Kakyai Nambolda ngasi pangthokri Tharomdu da Sanjaimang Pukhrambam Gram Panchayat ki Pradhan Ningthaujan Birjit DIC Bisnupur gi General Manager Hais Karuna Devi MBA Finance Institute of Cooperative Management Imphal gi Faculty Sadananda Laishram SDC Nambol Sambunat Kakyai Youth Progressive Club Kakyai Makha President Wahang Bombira na atuba mitunan sing amadi wangang noising oina saru yaki tharomduda akhang ahai singna udyam registration tawbugi kanaba kayagi matangda wangang duna saru yaki basing punna khangmin nakilona na kakyai amadi thangnaba khul singdagi miyoi humfurong udyam registration tawki DIC Bisnupur gi General Manager Hais Karuna na phongdokhibada udyam registration tawba haibasi business ama hore haibagi sak takpani masina government tagi mateng lobodisu achoba mateng oigadawribani maram sina private sector singna udyam registration asi tangai fadana tawgadabani haiki ba akhoi business sida tawrage khanba mi singse tangai fadana udyam registration na se tawbiu haiduna mafam sida pangthok jabani Amuko Yokobiki Masalusang ama oriba All Kwakta Youth Development Organization Akibogi Marishuba Foundation Day Multipurpose Community Hall Kwakta Bazar ngasi pangthokri tharomduda Amuko gi President S Sanjoy Ampako gi President YK Hayatur Rahman Jamiat Ulama Bisnupur District ki Sadar MB Islahuddin Kasmi Kwakta Municipal Council gi Caretaker Chairperson Minaranjan Yokobiki President Y Vasanta Mapalgi President N Thambalima Moirang College ke Assistant Professor Dr. MD Rafin Udin Kwakta Saiton GPG nominee JP member MD Abdul Latif Kwakta Kuman dagi Social Worker MD Ame Akibogi President M Salamat Alina Athoba Mitunan Sing oina saru yaki Tharong mailena na kathopaga loinana Bisnupur District ta mathau tawriba tonganba media house singi pawmi sing CSO luchingba singda nat kilingan yanduna ikai khumnaba utki inana Kwakta Agriculture Training Institute da leiba ahal oirabi ima singda ningtham khodol sing piki CSO luchingba singnasu akibo amadi masiga choiminariba Lup singna kunai asi kanaba hotnabada lauriba thaudang sing maramda wangangduna singthaki Amuko gi President S Sanjoy na phongdokhibada India na Manipur da leiriba natural resource pami adubu thokliba irang asidi tawge yauna tawhan dana leibagum tawbana aikhoi masal pushinnaduna iram dam asi ngaknaba kannaba hotnadragadi kananasu laklaga kanbiroi maramsina aikhoi amata oina punsanuna hiram khudingda Mangsan lakliba choksil lakliba sing kannaba hotnaminasi aduga yelhomi aikhoisu losing chawba lingjal khaba furup singni lakchaba su yaroi haiki
Tha segi tang tara taret tagi tara mapan fauba Umiam Lek Silong Meghalaya da pangthokiba Asmita Lake First Northeast Rowing Regatta 2025 ta saru yariba Manipur gi Sanaroi Sing Takmu Water Sports Complex Moirang amadi Sanaroi Sing gi imung manunggi mioi sing Arambai Tengo Unit 13 na Imphal International Airport tak ngasi taramna okri Sanaroi Sing Narbiti Kendaja International Airport Imphal hek yarokpaga lay pareng sibidina amadi khutal posing pidina taramna okhi panbaya abadi pangthokiba combination asida Manipur gi oina official ahum Sanaroi Kumathoina saru yaki maduda gold medal taramanga silver medal ama amadi bronze medal ahum fangna overall team champion Minthol lawak ngamlakibani taramna okpa aduga mailena Rashtrahi Sarpovari Sangathan Nation First ke Vice President Moirang Them Indrajitna Fangdokhibada Sanaroi Sing asina ngasi fawba lenga ki makaidagi mateng ama fawba fangdana leirakpana mama pa singna hotnajaduna medal kaya purakpa ngamliba asi purin thawatningai ni haiki Women's Society for Cultural Heritage Kaksing Sadul Caste Syndrome Cultural Dance Academy Kaksing Khunyalika amadi IM Academy of Culture Kaksing Turel Wangmana Puna Khosamaduna Marifu Tarurak Shuba Nupi La Ningsing Tarongase Kaksing Khunyalika de Leba WOSCH Kaksing Dance Training Hall da Pangtokri Taramada da Tarongi President Members Sing Oina Retired Secretary Manipur State Kala Academy Imphal S Bedeshwar Sharma Sastri President ASCCGA Kaksing Naurem Sanahal Retired Director JN Manipur Dance Academy Imphal L Upendra Sharma Sastri Amadi Retired Deputy Inspector of Schools JEO Kaksing Moirangthem Rasmohon Saru Yaki Tarom Aduga Mailena Saru Yakiba President Members Singna Malami Tongan Tongan Mafam Singda Nupi Singna Lauriba Taudang Maruina Iramda Manipur Shida Yelhaungai Dagi Hauna Tauna Fabi Ima Kayana Larokiba Taudang Amadi Hauze Tokliba Irang Asida Ima Ivel Kayana Awa Anati Dena Hotnariba Lauriba Taudang Kayagi Matang da Marik Chumpa Wafam Kaya Pongdok Naki Tauram Aduga Saru Ama Oina President Members Singna WOSCH Kaksingi Lisangani Kulumdoi Dagi Lisangani Kulmanga Fawbagi Annual Report Amaso Fongdok Tuna Miam da Kusin Naki Kaksing District Badminton Association KDBA Maya Luisang Kaksing Ningkat Kibagit Jahi Nifu Manga Surakpa Mapok Numit Sheffield Jubilee Celebration Gate Foksupat Ekay da Leba Library and Information Center Kaksing Imipun Sang da Pangtok Kiba Tarom Aduda TS Bishojit MLA Tongjo AC Amasong Hauzik na Manipur State Badminton Association MSBA ge President Oiribana Athoba Mitung Naurem Britain President Kaksing District Badminton Association KDBA na Taromapu Mayang Lama Rameshwar MLA Kaksing Assembly Constituency Sina akan nawa mitung amadi Naurem Pravin IS Secretary MAOBC and SC Yasna akan nawa lengbirakpa amadi Priyadarshini Laishram IPS Superintendent of Police Kaksing District na akan nawa invitee oina saru yaki Taronggi manung channa matam amada Thawal District Badminton Association TDBA haina mingthonduna Safong Lakiba Aduga Housing na Kaksing District Badminton Association KDBA Haina Onkraba Association Asibo Haudo Piramba Halsing Amadi Lekidraba Halsing Imung Manungda Kudal Potpidina Ikay Kunamba Utpa Handa World Badminton Federation WBF na Sinduna Guwahati da Pangtok Kiba World Junior Championship 2025 da India Badminton Team na Bronze medal Laura Kibada Team Adugi Manager Oikiba Kaksing Badminton Association Secretary Oriba Naurem Samkumar Amadi Handaki Paralympics Games Bronze medal Laura Kiba Sanaroi da Kudal Potpidina Ikay Kunamba Utpana Mapung Oiba Tarom Sing Oiki Tarom Aduda Association Asi Haudorokpa Ngasi Fawba Oirakliba Amasung Panglakiba Achievement Singi Matang da Wangangki December 16 tagi hauraga Indian Railways ki ticket mamal nauna lepre anaba ticket rate asina India ge khwaidagi chauna employee masing yamna thabak tawriba Railways Department ta lupa crore chatuki ahenba revenue lakane haina panari anaba ticket rate asida kilometer 335 gi wangmada chatliba ordinary class ke passengers singna kilometer khuding ge lupa amamam hena pigani Mail Express non AC amade AC class ke passengers singna kilometer ama khuding ge lupa ani hena pigani kilometer 335 gi makhada chatpa passengers singidi ticket mamalda ahong balairoi kilometer changwangi journey chatpa passengers singna lupa 10 hena pigani hari low and middle income families singi yangduna railways na suburban amadi season ticket singidi mamal hengaloi haina railways ministry na hari ahanba
Red Seal Rising Star Under 19 Hockey Tournament 2025 के चैंपियन खोंगमन स्टूडेंट क्लब न ओइख्रे इंडियन आर्मी के Red Seal Division Department of Youth Affairs and Sports Government of Manipur का खसमदुना था से के तरह मईदेगी खुमल लंपा के हॉकी स्टेडियम में सरकीबा टूर्नामेंट के अरोइबा फाइनल मैच खोंगमन स्टूडेंट क्लब का हॉकी यूनियन थेंगनखी सनकीबा फाइनल मैच अदुदा खोंगमन स्टूडेंट क्लब ना हॉकी यूनियन बो पांजल मरी अहुम माइथिबा पीदुना टूर्नामेंट के चैंपियन के टाइटल लोबा ngomkibani टूर्नामेंट लोसिनबगे थरम अदुदा 3 Corps Commander Lieutenant General Avijit S. Pendakar, Lieutenant General Dr. Konsam Himalaya Singh, GOC 57 Red Seal Division Major General S.S. Kartikia, Youth Affairs and Sports Director Dr. Mayang Bombeto Singh, Amadi Prominent Sports Personalities Kaya Saruk Yaki. Tournament के मकोक मथंग ताख्रबा सिंह द ट्रॉफीज मेडल अमदी अवार्ड सिंह GOC 57 Red Seal Division Major General S.S. Kartikia Pre Awardee Kunjarani Devi Arjuna Awardee Nilakanta Sharma Amadi Arjuna Awardee Jinglen Sanan Lanthoki Arabada Moriba Pau Mukahna Pizari First State Level Ipu Taret Memorial Half Marathon 2025 ngasi pangthokri Chahi Hufutara Taruki Matungda Ngasigi Manipur Amadi Tungnam Chata Oirakadaba Manipurgi Laibak Haibak Hiramda Kananina Kri Renana December Kontaruktagi Hauraga Indian Railways Gate Ticket Mamal Nauna Leb Kri Matangasida Imesalon Sanusabalishin Jari Meang Tabiri Bestingbo Amukahana Kurumjari